ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯑꯩꯈꯣꯏ ꯑꯃꯒ ꯑꯃ ꯈꯪꯅꯅꯤꯡꯉꯥꯏ ꯑꯗꯨꯒ ꯑꯃꯒ ꯑꯐ ꯐꯠꯇꯕꯁꯦ ꯑꯩꯈꯣꯏ ꯊꯦꯡꯃꯤꯟꯅꯅꯤꯡꯉꯥꯏ ꯃꯇꯝ ꯄꯨꯕꯤꯔꯛꯄꯒꯤꯗꯃꯛ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯕ ꯏꯁꯣꯔꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯁꯦ ꯍꯥꯏꯅꯤꯡꯉꯤ ꯊꯣꯛꯏꯕ ꯃꯇꯝꯒꯤ ꯂꯥꯟꯁꯤꯅ ꯆꯤꯡꯗꯁꯨ ꯇꯝꯗꯁꯨ ꯑꯩꯈꯣꯏꯁꯦ ꯆꯥꯐꯝ ꯂꯩꯐꯝ ꯈꯪꯗ꯭ꯔꯕꯅꯦ ꯂꯣꯏꯅꯃꯛꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯤꯡꯗ ꯑꯣꯏꯁꯅꯨ ꯇꯝꯄꯥꯛꯇ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯕꯨ ꯌꯦꯛꯅꯕ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯑꯃꯒ ꯑꯃ ꯄꯥꯎ ꯐꯥꯎꯃꯤꯟꯅꯔꯒ ꯊꯦꯡꯅꯃꯤꯟꯅꯁꯤ ꯐꯠꯇꯕ ꯃꯈꯩꯁꯦ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯃꯥ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯑꯣꯏꯁꯦ ꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯂꯩꯕ ꯀꯥꯟꯗꯁꯨ ꯅꯣꯏꯕꯨꯁꯨ ꯑꯩꯈꯣꯏꯅ ꯅꯤꯕ ꯀꯥꯟꯁꯨ ꯂꯩꯒꯅꯤ ꯑꯗꯨꯒ ꯇꯝꯄꯥꯛꯇ ꯂꯩꯕ ꯅꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯝꯃꯦ ꯍꯥꯏꯕ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯅꯁꯨ ꯍꯣꯏ ꯍꯥꯏꯕꯁꯤ ꯇꯧꯕ ꯉꯝꯕ ꯃꯃꯝ ꯑꯣꯏꯍꯟꯅꯤꯡꯉꯦ ꯑꯩꯅ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯥꯎ ꯐꯥꯎꯅꯕ ꯅꯣꯏꯒ ꯑꯩꯈꯣꯏꯁꯦ ꯇꯝꯄꯥꯛꯇꯅ ꯃꯅꯥꯎꯅꯦ ꯆꯤꯡꯗꯅ ꯃꯌꯥꯝꯕꯅꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯂꯩꯔꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯦ ꯏꯪꯊꯥꯕ ꯆꯤꯛꯊꯥꯕ ꯂꯝ ꯑꯃ ꯑꯣꯏꯅꯤꯡꯉꯥꯏ ꯃꯅꯤꯄꯨꯔꯁꯦ ꯄꯤꯁ ꯍꯟꯖꯤꯜꯂꯛꯄ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯅꯤꯡꯉꯥꯏ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯌꯥꯝꯕꯨ ꯉꯥꯡꯕꯁꯨ ꯍꯩꯇꯦ ꯍꯤꯡꯃꯤꯟꯅꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯈꯣꯡꯖꯦꯜ ꯂꯥꯎꯃꯤꯟꯅꯁꯤ ꯍꯦꯟꯅ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯉꯁꯥꯏ ꯑꯣꯖꯥ ꯃꯌꯥꯝꯅ ꯑꯐꯕ ꯃꯌꯥꯝ ꯃꯈꯣꯏꯅ ꯉꯥꯡꯊꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨ ꯇꯥꯔꯨꯔꯒ ꯌꯥꯝꯅ ꯄꯦꯟꯖꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯤꯆꯝ ꯀꯌꯥꯕꯨ ꯍꯥꯠꯄ ꯑꯉꯥꯡ ꯀꯌꯥꯕꯨ ꯃꯥꯡꯍꯟꯕ ꯑꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯦꯟꯖꯗꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯤ ꯑꯗꯨꯒꯨꯝꯕ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯑꯗꯨ ꯏꯟꯗꯤꯌꯟꯒꯤ ꯑꯥꯔꯃꯤ ꯑꯩꯈꯣꯏꯅ ꯀꯟꯕꯤꯒꯅꯤ ꯉꯥꯛꯊꯣꯛꯄꯤꯒꯅꯤ ꯃꯅꯤꯄꯨꯔꯁꯤꯕꯨ ꯄꯤꯁ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗꯣ ꯉꯁꯤ ꯑꯃꯠꯇꯁꯨ ꯑꯩꯈꯣꯏ ꯃꯤꯠꯅ ꯎꯕ ꯐꯪꯖꯗꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯂꯕ ꯃꯈꯣꯏꯅ ꯏꯟꯗꯤꯌꯟ ꯐꯣꯔꯁꯁꯤꯡꯅ ꯑꯁꯨꯃꯥꯏꯅ ꯏꯪꯊꯕ ꯄꯤꯁ ꯑꯣꯏꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯈꯣꯟꯖꯦꯜꯂꯣꯟꯗ ꯃꯈꯣꯏꯅ ꯁꯤꯟꯖꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯏꯪꯊꯕ ꯄꯤꯁ ꯂꯩꯕ ꯎꯗꯦ ꯑꯃꯒ ꯍꯦꯟꯅ ꯌꯦꯡꯊꯤꯅꯕ ꯑꯣꯏꯍꯜꯂꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯑꯗꯨꯝ ꯎꯕ ꯐꯪꯉꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯂꯕ ꯂꯩꯇꯅꯉꯥꯏꯒꯤ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝ ꯃꯇꯝꯗ ꯑꯣꯏꯔꯒꯁꯨ